ꯈꯣꯡꯖꯤ ꯃꯈꯣꯜ ꯁꯒꯣꯜ ꯀꯥꯔꯨꯕ ꯃꯨꯁꯤꯟ ꯃꯨꯕꯗꯨ ꯃꯌꯥ ꯍꯥ ꯍꯥ ꯀꯥꯔꯤ ꯃꯇꯤꯟ ꯑꯔꯔ ꯇꯥꯔꯤ ꯃꯄꯨ ꯑꯉꯣꯝꯆꯥ ꯍꯤꯡꯆꯥꯕꯁꯤꯅ ꯑꯣꯠꯄꯤꯕꯁꯤ ꯋꯥꯍꯟꯕꯤꯕꯁꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯃꯊꯛꯇ ꯇꯣꯡꯁꯤꯟ ꯊꯧꯔꯤꯕ ꯈꯨꯔꯖꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯔꯗ꯭ꯔꯤ ꯀꯅꯥꯒꯤ ꯂꯩꯇꯨꯝ ꯂꯩꯒꯥꯏ ꯅꯨꯡꯂꯛ ꯄꯥꯊꯤ ꯀꯣꯝꯊꯤ ꯐꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯇꯝꯄꯥꯛ ꯃꯌꯨꯝꯂꯣꯝꯗꯒꯤ ꯈꯨꯃꯟ ꯂꯩꯀꯥꯏ ꯈꯨꯃꯟ ꯄꯅꯥ ꯊꯨꯡꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯔꯦ ꯂꯝꯐꯩ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯌꯧꯁꯤꯜꯂꯨꯏ ꯈꯨꯃꯟ ꯈꯛꯇꯗ ꯈꯣꯡꯁꯥꯟꯕ ꯄꯦꯜꯂꯗ꯭ꯔꯦ ꯀꯥꯔꯨꯕꯗ ꯅꯠꯇꯦꯗꯣ ꯈꯨꯃꯟ ꯃꯇꯥꯎ ꯊꯦꯝꯕꯁꯨ ꯋꯥꯖꯈꯤꯕꯅ ꯍꯣꯏꯗꯍꯦ ꯃꯇꯥꯎ ꯑꯉꯝꯇꯣꯟ ꯑꯁꯤꯅ ꯑꯁꯨꯛ ꯋꯥꯖꯔꯤꯕ ꯊꯤꯔꯛꯂꯤꯕꯤ ꯃꯆꯜ ꯁꯛꯄꯤ ꯈꯨꯃꯟ ꯆꯅꯨꯗꯨ ꯐꯪꯅꯕ ꯊꯤꯗꯗꯤ ꯊꯤꯔꯒꯦ ꯁꯔꯤꯁꯣ ꯍꯥꯏꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯆꯥꯁꯤꯒꯤ ꯇꯦꯡꯕꯥꯡꯂꯤꯕ ꯈꯨꯃꯟ ꯑꯁꯤ ꯃꯔꯨꯞ ꯌꯥꯝꯅ ꯅꯤꯡꯕ ꯁꯥꯒꯩꯅꯤ ꯍꯥꯏꯅꯩ ꯊꯦꯝꯕꯅ ꯁꯥꯈꯤꯅꯤ ꯇꯝꯄꯥꯛ ꯂꯝ ꯑꯥꯗ ꯂꯩꯍꯧꯔꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯌꯧꯁꯤꯟꯈ꯭ꯔꯦ ꯊꯧꯕꯥꯜ ꯂꯝ ꯆꯤꯡ ꯈꯨꯃꯟꯗꯅꯤ ꯋꯥꯔꯦꯅꯦ ꯑꯉꯣꯝꯕ ꯉꯍꯥꯛ ꯂꯝꯗꯟꯈꯤꯁꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯄꯥꯡꯗꯦꯗ ꯈꯨꯃꯟ ꯅꯪꯕꯣ ꯀꯩꯗ ꯋꯥꯔꯒꯦꯅꯦ ꯍꯥ ꯆꯤꯟ ꯈꯥ ꯐꯩꯔꯤꯡ ꯂꯥꯛꯀꯅꯤ ꯍꯩ ꯑꯉꯣꯝ ꯏꯕꯣ ꯅꯪꯁꯦ ꯃꯤ ꯑꯣꯠꯄ ꯑꯃ ꯌꯥꯎꯔꯤ ꯑꯅꯤꯗꯣ ꯁꯒꯣꯜ ꯊꯧꯔꯤ ꯎꯈꯣꯡꯗ ꯄꯨꯟꯁꯤꯟ ꯐꯝꯊꯩ ꯊꯦꯝꯕ ꯃꯨꯔꯩꯅꯕ ꯌꯦꯛ ꯃꯆꯨ ꯐꯩꯖꯣꯝ ꯁꯦꯠꯂꯛꯏ ꯄꯥꯔꯤꯅ ꯑꯉꯣꯝꯒꯤ ꯍꯪꯒꯝꯄꯥꯜ ꯑꯣꯏꯔꯞ ꯇꯧꯕ ꯃꯆꯨ ꯐꯩꯖꯣꯝ ꯇꯝꯕ ꯑꯅꯤ ꯑꯗꯨꯕꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯀꯌꯥꯃ ꯄꯨꯛꯅꯤꯡ ꯆꯪꯗꯦꯗꯣ ꯆꯝꯅ ꯄꯪꯆꯠ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯦꯡꯌꯥꯟ ꯐꯤ ꯂꯧꯊꯥ ꯊꯦꯝꯕꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ ꯑꯇꯤꯌꯥꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛ ꯌꯦꯡꯂꯨꯕ ꯅꯨꯃꯤꯠꯇꯨ ꯀꯣꯛꯇꯨꯜꯗꯒꯤ ꯐꯅ ꯂꯩꯊꯔꯝꯂꯦ ꯇꯝꯄꯥꯛ ꯁꯪꯒꯥꯏ ꯌꯧꯕꯗ ꯃꯝꯂꯅꯤꯅꯦ ꯁꯤꯗꯤ ꯏꯇꯥꯎ ꯃꯝꯂꯣꯏ ꯍꯟꯈꯤꯔꯣꯏ ꯑꯩꯗꯤ ꯈꯨꯃꯟ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯀꯗꯥꯏꯗ ꯊꯤꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯤꯈꯤꯗꯧꯔꯤ ꯕꯥꯔꯤ ꯅꯍꯣꯏ ꯈꯨꯃꯟꯒꯤ ꯇꯦꯟꯊꯥ ꯈꯣꯡꯖꯣꯝ ꯋꯥꯡꯖꯤꯡ ꯌꯧꯗ꯭ꯔꯤꯗꯅ ꯌꯧꯁꯤꯜꯂꯨꯗꯕ ꯌꯥꯗꯦ ꯉꯁꯥꯏꯗꯒꯤ ꯂꯪꯊꯕꯥꯜ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯣꯏꯔꯥꯡ ꯈꯨꯜꯂꯦ ꯂꯣꯛꯇꯥꯛꯔꯣꯝꯗ ꯈꯨꯃꯟ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯊꯤꯔꯨꯔꯤꯕꯗꯨꯗꯤ ꯏꯀꯥꯏ ꯈꯪꯗ ꯑꯩꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯂꯤꯗꯅ ꯐꯪꯕꯁꯨ ꯉꯝꯗꯦ ꯊꯤꯕ ꯇꯥꯏ ꯌꯥꯗ꯭ꯔꯕꯗꯤ ꯁꯨꯒꯨꯅꯨ ꯈꯨꯃꯟ ꯂꯩꯀꯥꯏ ꯌꯧꯔꯨꯒꯅꯤ ꯑꯩ ꯊꯦꯝꯕ ꯅꯇꯣꯝꯇ ꯆꯠꯂꯨꯆꯣꯀꯣ ꯑꯉꯣꯝ ꯅꯪ ꯑꯩ ꯉꯝꯂꯔꯣꯏ ꯆꯠꯀꯦ ꯁꯪꯒꯥꯏꯔꯣꯝꯗꯇ ꯅꯪꯅ ꯄꯥꯎ ꯈꯔ ꯍꯟꯕꯤꯔꯝꯃꯨ ꯁꯛꯇꯥ ꯑꯁꯤꯒ ꯃꯇꯨ ꯂꯩꯅ ꯂꯩꯅ ꯇꯨꯄꯥꯝꯕꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯄꯥꯔꯤ ꯃꯊꯥ ꯁꯥꯅ ꯃꯨꯔꯨꯝ ꯃꯥꯕꯨ ꯊꯤꯔꯤꯕꯁꯤ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯊꯦꯝꯕ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯅꯤꯕꯨ ꯋꯥꯖꯧꯅꯤ ꯅꯌꯨꯝꯒꯤ ꯅꯅꯥꯏ ꯅꯨꯕꯤ ꯂꯪꯊꯣꯛꯂꯝ ꯂꯃꯈꯥꯡꯗ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯎꯈꯤꯕꯤ ꯂꯩꯁꯥ ꯃꯥꯕꯨ ꯁꯤ ꯇꯥꯅ ꯊꯤꯕ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯄꯥꯞ ꯆꯦꯜꯂꯕꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯄꯥꯞꯅꯣ ꯌꯥꯅꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅꯦ ꯈꯨꯃꯟ ꯆꯅꯨꯗꯨ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯅꯤꯡꯂꯕꯅꯤ ꯆꯞ ꯌꯨꯡꯅꯤ ꯀꯔꯤ ꯌꯥꯅꯔꯤꯕ ꯍꯥ ꯀꯨꯡꯌꯥꯝꯕ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯈꯣꯏꯔꯣꯝ ꯃꯄꯥꯝꯗ ꯂꯥꯛꯂꯒꯅꯤ ꯑꯩꯅ ꯊꯤꯜꯂꯛꯀꯅꯤ ꯀꯅꯥ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯣ ꯄꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯑꯇꯩ ꯌꯥꯎꯗꯦ ꯃꯆꯤꯜꯅ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒꯦꯅ ꯍꯥꯏꯖꯈ꯭ꯔꯦ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯏꯃꯥ ꯈꯨꯔꯥꯏ ꯂꯩꯃꯗꯤ ꯌꯥꯅꯕ ꯍꯥꯏꯅꯒꯅꯤ ꯃꯁꯥꯅ ꯌꯥꯅ ꯁꯤꯖ ꯑꯃꯟꯕꯤꯗꯣ ꯆꯠꯈ꯭ꯔꯗꯤ ꯑꯩꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯦꯗꯅ ꯏꯇꯥꯎ ꯅꯪꯅ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯊꯦꯝꯕꯤꯔꯤꯕ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯐꯝꯗꯤ ꯊꯣꯛꯇꯦꯅꯦ ꯏꯆꯜ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯗꯨꯅ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯃꯔꯨꯂꯨ ꯈꯪꯗꯦ ꯊꯦꯝꯕ ꯈꯨꯃꯟ ꯅꯪꯒ ꯃꯥꯟꯅꯗꯦ ꯅꯆꯜ ꯁꯤꯖ ꯑꯃꯟꯕꯤꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯀꯩꯕꯣ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯦ ꯐꯒꯅꯤ ꯍꯣꯏ ꯁꯤꯗꯅꯤ ꯅꯪꯅ ꯍꯦꯛ ꯅꯄꯥꯝꯗ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯠꯈ꯭ꯔో ꯑꯩ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯔꯒꯦꯅ ꯍꯥꯏꯔꯨꯔꯒ ꯍꯣꯏ ꯇꯃꯛ ꯏꯆꯜꯅ ꯈꯨꯝꯂꯛꯏ ꯍꯥꯏꯕ ꯍꯣꯏ ꯇꯃꯛ ꯑꯗꯣ ꯃꯥꯒꯤ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯗꯨꯅꯅꯦ ꯑꯩꯗꯤ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯜꯂꯤ ꯀꯔꯤ ꯋꯥꯈꯜ ꯑꯃ ꯑꯅꯤꯇ ꯁꯀꯠꯇꯨꯅ ꯄꯥꯎꯗꯝꯃꯨꯅꯦ ꯑꯉꯣꯝꯕ ꯈꯪꯗꯦ ꯑꯁꯨꯝꯅ ꯈꯟꯈꯤꯕꯗꯤ ꯌꯥꯎꯈꯤ ꯊꯦꯝꯕ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯑꯩ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯥꯏꯅ ꯌꯥꯔꯛꯄ ꯃꯥꯅ ꯋꯥꯗꯨꯕꯣ ꯃꯥꯅ ꯅꯤꯡꯖꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯖꯤꯟꯅꯔꯤꯕ꯭ꯔꯥ ꯆꯤꯡꯅꯔꯣꯏ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯍꯥꯏꯕꯤꯗꯤ ꯑꯣꯏꯔꯣꯏꯗꯅ ꯃꯥ ꯅꯤꯡꯊꯦꯝꯒꯤ ꯁꯤꯖ ꯑꯣꯏꯔꯝꯃꯤ ꯀꯣꯅꯨꯡ ꯂꯣꯟꯆꯠ ꯐꯖꯅ ꯈꯪꯂꯕꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯃꯥ ꯉꯥꯛꯀꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯄꯥꯔꯤ ꯈꯨꯃꯟ ꯂꯣꯝꯗ ꯃꯥꯒꯤ ꯃꯄꯥꯝꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯈꯪꯂꯛꯄ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯈꯪꯅꯤꯡꯗꯦ ꯊꯦꯝꯕ ꯀꯔꯤꯒꯤꯅꯤꯅ ꯈꯪꯗꯦ ꯑꯗꯨꯕꯨ
ꯃꯥꯒꯤ ꯃꯔꯝꯗ ꯑꯍꯦꯟꯕ ꯑꯃ ꯈꯪꯂꯨꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨ ꯄꯥꯔꯤ, ꯏꯆꯜꯗꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯕ, ꯃꯥꯗꯤ ꯋꯥꯔꯅꯤꯗꯣ꯫ ꯀꯔꯤꯒꯤ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯒꯗꯒꯦꯅꯦ ꯊꯦꯝꯕ? ꯃꯥꯒꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇꯒꯤ ꯌꯨꯝ ꯑꯉꯣꯝꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤ꯫ ꯀꯔꯤ ꯀꯥꯏ? ꯑꯩꯅ ꯂꯥꯟꯗꯦꯅꯦ ꯊꯦꯝꯕ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯡꯅ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯃꯁꯛ ꯐꯥꯎ ꯌꯦꯡꯕꯤꯗꯦ ꯑꯩꯅ꯫ ꯃꯄꯥꯝꯗ ꯃꯅꯤꯡ ꯇꯧꯖꯔꯨꯏ꯫ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯔꯝꯒꯅꯤ ꯃꯥꯕꯨ ꯁꯣꯛꯇꯦ ꯍꯥꯏꯅ꯫ ꯃꯁꯛ ꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯕꯀꯣ ꯑꯉꯣꯝ ꯅꯪꯕꯣ? ꯌꯦꯡꯗꯦ, ꯌꯦꯡꯅꯤꯡꯗꯦ, ꯌꯦꯡꯂꯣꯏ ꯃꯁꯛꯁꯨ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯝꯗꯧꯅ ꯁꯪꯒꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ? ꯑꯩ ꯈꯪꯗꯦ ꯊꯦꯝꯕ꯫ ꯑꯩ ꯎꯕ ꯈꯨꯗꯤꯡ ꯃꯥꯅ ꯐꯤꯔꯨꯞꯅ ꯈꯨꯝꯈꯤ꯫ ꯃꯥꯅ ꯌꯦꯡꯂꯛꯄ ꯃꯥꯟꯕ ꯈꯨꯗꯤꯡ ꯏꯃꯥꯏꯁꯦ ꯑꯩꯁꯨ ꯂꯩꯊꯣꯛꯏ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯕꯣꯏꯔꯦ ꯄꯥꯔꯤ? ꯈꯪꯍꯟꯗꯦ꯫ ꯅꯨꯡꯉꯥꯏꯔꯤ ꯚꯥꯂꯣꯏ꯫ ꯑꯉꯣꯝ ꯅꯪ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏꯀꯣ꯫ ꯋꯥꯐꯩ ꯆꯠꯂꯤ꯫ ꯁꯤꯖꯃꯟꯕꯤꯒꯤ ꯋꯥ ꯇꯣꯛꯁꯤ꯫ ꯑꯩꯒꯤ ꯈꯨꯃꯟ ꯆꯅꯨ ꯅꯆꯜꯗꯨꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯃꯊꯪ ꯅꯈꯣꯏꯒꯤ ꯈꯨꯃꯟ ꯄꯣꯛꯄ ꯄꯨꯅꯦꯝꯖꯕ ꯉꯥꯏꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯔꯣꯏꯅꯦ ꯊꯦꯝꯕ꯫ ꯊꯤꯁꯤ ꯊꯤꯁꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯦꯃꯥ ꯃꯅꯦꯝꯗ ꯌꯨꯝꯈꯝꯗ ꯁꯥꯖꯕ ꯑꯍꯥꯟꯕ ꯐꯅꯦꯛ ꯑꯗꯨ ꯀꯠꯆꯕ ꯂꯥꯛꯏ꯫ ꯃꯑꯣꯡ ꯇꯥꯅ ꯁꯅꯥꯒꯤ ꯁꯦꯡꯒꯥꯗ ꯍꯥꯞꯆ, ꯁꯨꯗꯣꯛꯂꯒ ꯆꯅꯥꯡ ꯊꯥꯖꯤꯟ, ꯐꯤꯊꯨꯞ ꯅꯥꯏꯅ ꯐꯖꯅ ꯊꯨꯞ, ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯁꯤꯟ꯫ ꯃꯁꯥꯗꯨ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯄꯣꯊꯥꯗꯕꯅ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠ, ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠ, ꯁꯣꯜꯂꯤ ꯁꯣꯜꯂꯤ꯫ ꯃꯆꯦ ꯊꯣꯏꯅꯨ ꯊꯕꯥꯅ ꯃꯃꯥꯡ ꯊꯥꯔꯛꯏ꯫ ꯍꯦꯃꯥ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯥꯏ ꯂꯩꯃꯒꯤ ꯃꯥꯡꯗ ꯈꯨꯔꯨꯝꯖ, ꯏꯃꯥ ꯂꯩꯃ, ꯅꯃꯧꯅ ꯆꯔꯩ ꯐꯤꯁꯦꯡ ꯑꯝꯇ ꯀꯠꯆꯒꯦ꯫ ꯀꯗꯥꯏ ꯀꯗꯥꯏ ꯏꯅꯦꯝꯒꯤ ꯇꯣꯝꯕꯤ, ꯆꯔꯩ ꯃꯁꯛ ꯌꯦꯡꯒꯦ꯫ ꯎꯠꯂꯤ꯫ ꯊꯣꯏꯅꯨ ꯊꯕꯥꯅ ꯐꯅꯦꯛ ꯑꯗꯨ ꯐꯤꯊꯨꯞꯇꯒꯤ ꯍꯥꯏꯗꯣꯛꯇꯨꯅ ꯈꯨꯝꯗꯣꯟꯕꯤ ꯈꯜꯂꯤ꯫ ꯍꯩ, ꯑꯇꯣꯝꯕꯤꯁꯤ ꯃꯈꯨꯠ ꯃꯁꯥꯁꯨ ꯅꯣꯞꯇꯦ, ꯀꯌꯥ ꯐꯖꯩ ꯆꯔꯩ ꯑꯁꯦ꯫ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯏꯅꯦꯝꯅ ꯂꯧꯁꯤꯟꯕꯤꯔꯕꯅꯤ꯫ ꯅꯆꯦꯝ ꯑꯅꯤꯒꯤ ꯁꯔꯨꯛꯇꯤ ꯏꯃꯥ ꯂꯩꯃ ꯂꯣꯏꯁꯤꯟꯖꯒꯗꯧꯔꯤ꯫ ꯏꯆꯦꯝꯍꯜꯒꯤ ꯍꯥꯟꯅ ꯁꯥꯕ ꯍꯧꯖꯩꯌꯦ꯫ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯇꯣꯝꯕꯤ꯫ ꯑꯗꯨ ꯂꯣꯏꯕꯒꯅꯦ ꯈ꯭ꯋꯥꯡꯐꯤ ꯑꯃ ꯄꯥꯝꯃꯤ꯫ ꯀꯔꯝ ꯁꯥꯅꯤ ꯍꯩꯖꯩꯀꯣ ꯅꯪꯕꯣ? ꯏꯆꯦꯝ ꯑꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ꯫ ꯅꯅꯥꯏꯗꯤ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯇꯦ꯫ ꯅꯃꯧ ꯍꯣꯠꯅꯖꯒꯦ ꯏꯃꯥ ꯂꯩꯃ꯫ ꯀꯔꯤꯅꯣ ꯅꯃꯤꯠ ꯈꯥꯒ ꯏꯈꯥꯝ ꯈꯥꯝꯂꯤꯕ? ꯇꯨꯝꯗ꯭ꯔꯕ꯭ꯔꯅꯦ ꯑꯍꯤꯡꯒ? ꯇꯨꯝꯖꯩ ꯅꯅꯥꯏ꯫ ꯅꯁꯥꯒ ꯁꯣꯛꯈꯤꯅꯤ꯫ ꯅꯄꯥꯝ ꯈꯨꯃꯟ ꯂꯥꯛꯁꯜꯂꯗꯤꯅꯦ ꯑꯩꯅ ꯐꯖꯅ ꯊꯝꯕꯤꯗꯦꯒ ꯍꯥꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯇꯣꯝꯕꯤ꯫ ꯅꯅꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯏꯃꯥ ꯂꯩꯃ꯫ ꯃꯄꯥꯝꯗ ꯃꯥ ꯋꯥꯔꯦ ꯄꯥꯎ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯅꯥꯀꯣꯏꯅꯅ ꯈꯨꯔꯥꯏ ꯂꯩꯃꯅ ꯃꯧ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯇꯣꯝꯕꯤꯌꯥ, ꯑꯩꯈꯣꯏ ꯄꯥꯔꯤ ꯄꯤꯁꯛꯇꯤ ꯎꯗꯦꯗ꯫ ꯉꯟꯇꯥ ꯆꯠꯊꯣꯛꯈꯤꯌꯦ ꯏꯆꯦꯝꯍꯜ꯫ ꯀꯗꯥꯏꯗ? ꯅꯅꯥꯎ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯃꯗꯤ꯫ ꯍꯪꯗꯧꯅꯤꯅꯦ, ꯃꯊꯪꯗꯩꯗꯤ ꯍꯪꯉꯨꯀꯣ꯫ ꯏꯃꯥ ꯂꯩꯃꯅ ꯍꯪꯂꯛꯇꯕ ꯐꯩ꯫ ꯄꯥꯔꯤ ꯄꯤꯁꯛ ꯀꯗꯥꯏ ꯆꯠꯈꯤ? ꯋꯥꯍꯪꯁꯤꯗ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯑꯁꯨꯝ ꯅꯪꯅ ꯉꯝꯂꯝꯗ꯭ꯔꯗꯤ ꯅꯪ ꯃꯤꯆꯩ ꯆꯥꯅꯤꯅꯦ꯫ ꯑꯍꯣꯏ, ꯅꯅꯥꯎ ꯈꯪꯖꯤꯟꯖꯔꯒꯦ ꯏꯆꯦꯝꯍꯜ꯫ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ ꯇꯣꯝꯕꯤ? ꯅꯅꯥꯎ ꯀꯩꯁꯨ ꯇꯧꯖꯗꯤꯌꯦ꯫ ꯅꯈꯣꯜꯒꯥꯁꯦ ꯏꯁꯤ ꯁꯤꯊꯕ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯝ ꯁꯣꯟꯅ ꯎꯈ꯭ꯔꯦ ꯅꯁꯥꯗꯣ꯫ ꯊꯕꯥꯅ ꯃꯈꯨꯠꯅ ꯍꯦꯃꯥꯒꯤ ꯃꯔꯥꯏꯕꯛ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯔꯥꯏꯕꯛꯁꯦ ꯌꯥꯝ ꯁꯥꯏꯅꯦ ꯇꯣꯝꯕꯤ꯫ ꯂꯩꯍꯧ ꯂꯩꯕ ꯃꯥꯜꯂꯤ ꯏꯆꯦꯃ꯫ ꯀꯗꯥꯏ ꯀꯗꯥꯏ ꯌꯦꯡꯒꯦꯁꯦ꯫ ꯊꯣꯏꯅꯨꯅꯁꯨ ꯌꯦꯡꯂꯦ꯫ ꯇꯣꯜꯂꯕꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯕꯅ ꯈꯨꯃꯟ ꯃꯣꯏꯔꯥꯡꯊꯦꯝ ꯈꯥꯏꯗꯣꯛꯂꯝꯕ ꯊꯣꯏꯅꯨ ꯑꯗꯨꯒ ꯆꯪꯈꯤꯗ꯭ꯔꯦ꯫ ꯍꯩ, ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯍꯧ ꯇꯧꯔꯤꯅꯤ꯫ ꯑꯍꯤꯡꯗꯅꯦ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯄꯨꯅꯦ ꯇꯣꯝꯕꯤ꯫ ꯑꯍꯤꯡꯗ ꯅꯁꯥ ꯏꯪꯍꯟꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯑꯍꯣꯏ ꯏꯆꯦꯝꯍꯜ꯫ ꯅꯣꯡꯃꯥꯡꯈꯥ ꯃꯅꯤꯜꯗꯣ ꯑꯃꯨꯛꯇꯪ ꯉꯥꯟꯊꯣꯛꯎꯀꯣ ꯍꯣꯔꯦꯟ ꯇꯣꯝꯕꯤ꯫ ꯐꯒꯅꯤ ꯏꯆꯦꯝꯇꯣꯟ꯫ ꯍꯦꯃꯥ ꯁꯪꯒꯥꯏꯗ ꯆꯪꯈꯤ꯫ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯗꯨꯅ, ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯣ ꯅꯣꯡꯃꯇ ꯍꯣꯏꯃꯥꯏ ꯍꯥꯏꯕꯤꯗꯦꯅꯦ ꯏꯆꯦꯃ꯫ ꯑꯗꯨꯅꯤ ꯑꯩ ꯏꯁꯥꯕꯤꯗ ꯍꯪꯒꯦꯀꯣ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ꯫ ꯏꯁꯥꯕꯤꯅꯗꯤ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦꯃ꯫ ꯑꯩꯅ ꯍꯪꯕꯗꯕꯣ ꯐꯨꯔꯤ ꯁꯤꯛꯄꯤ ꯁꯤꯛꯄꯤ ꯍꯪꯗꯣꯛꯑꯒ ꯂꯣꯏꯔꯦꯅꯦ ꯊꯕꯥ ꯅꯪꯕꯣ꯫ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯅꯨꯁꯦ꯫ ꯍꯪꯗꯣꯛꯂꯒ ꯅꯅꯥꯎꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯍꯥꯏꯕꯤꯅꯤ ꯍꯥꯏꯕꯤꯅꯤ꯫ ꯍꯦꯃꯥ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯇꯧꯔꯝ,
ꯐꯤꯁꯥ ꯁꯪꯔꯣꯝꯗ ꯆꯠꯈꯤ ꯉꯁꯤ ꯑꯌꯨꯛ ꯊꯣꯡꯖꯈꯤꯕ ꯆꯥꯛꯇꯤ ꯆꯥꯕꯤꯈꯤꯗ꯭ꯔꯦ ꯄꯥꯔꯤꯅ ꯆꯠꯊꯣꯛꯀꯅꯤ ꯆꯠꯊꯣꯛꯂꯣꯏ ꯍꯥꯟꯅꯁꯨ ꯍꯥꯏꯕꯤꯔꯝꯗꯦ ꯍꯦꯃꯥꯅꯁꯨ ꯍꯪꯂꯗꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯩ ꯃꯆꯥ ꯃꯆꯥ ꯑꯁꯤ ꯍꯦꯟꯃꯜꯂꯕꯅꯤ ꯄꯨ ꯊꯥꯡꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯑꯔꯨꯝ ꯂꯥꯏꯍꯧ ꯈꯔ ꯈꯔꯗꯤ ꯍꯧꯕ ꯍꯧꯔꯕꯅꯤ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯅꯤꯇꯅꯤ ꯆꯥꯖꯈꯤꯕ ꯃꯆꯤꯜ ꯈꯥꯏ ꯍꯥꯏꯗꯨꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯐꯤꯁꯥ ꯁꯪꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯄꯥꯔꯤꯒꯤꯅꯤ ꯍꯥꯏꯅ ꯁꯦꯝꯗꯨꯅ ꯊꯝꯖꯕ ꯆꯥꯛꯂꯨꯛꯇꯨ ꯃꯄꯣꯞ ꯀꯥꯏꯔꯝꯗ꯭ꯔꯦ ꯍꯦꯃꯥ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯄꯨꯟ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯏ ꯍꯜꯂꯛꯄꯗ ꯄꯥꯔꯤ ꯆꯪꯂꯛꯄ ꯎꯏ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟ ꯍꯦꯃꯥ ꯏꯆꯨꯝ ꯇꯥꯐꯝ ꯃꯌꯥꯗ ꯊꯩꯗꯣꯛꯇꯨꯅ ꯂꯦꯞꯄꯤ ꯄꯨꯟꯗꯨꯅ ꯂꯨꯝꯕꯅꯤ ꯄꯥꯔꯤꯅ ꯍꯥꯟꯅ ꯃꯅꯨꯡꯗ ꯆꯪꯖꯈꯤꯁꯅꯨ ꯈꯟ ꯃꯥꯜꯂꯤ ꯄꯥꯔꯤ ꯐꯂꯞ ꯌꯦꯡꯂꯝ ꯁꯪꯒꯥꯏ ꯃꯅꯨꯡ ꯌꯧꯁꯤꯟꯈꯤ ꯍꯦꯃꯥ ꯄꯨꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯪꯈꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯖꯩ ꯄꯥꯔꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯁꯦꯝ ꯁꯥꯖꯩ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯃꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯂꯤꯕ ꯏꯪꯕꯅꯁꯨ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯂꯩꯔꯪ ꯃꯅꯥꯛꯇ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯃꯁꯥꯗꯨ ꯏꯪꯂꯕꯒꯨꯝꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯃꯆꯥꯗꯨꯗ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯖ ꯃꯆꯦ ꯊꯕꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯩ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯣꯏꯖꯔꯕꯁꯨ ꯑꯉꯨꯝ ꯁꯤꯖ ꯃꯧꯁꯤꯡ ꯃꯅꯥꯏ ꯃꯁꯜ ꯌꯥꯎꯗ ꯂꯩꯃ ꯅꯤꯡꯊꯧ ꯌꯥꯊꯪ ꯌꯥꯎꯗ ꯃꯇꯣꯝꯇ ꯑꯇꯩ ꯃꯐꯝꯗ ꯅꯨꯃꯤꯗꯥꯡꯗ ꯆꯠꯅꯐꯗꯦ ꯑꯍꯜ ꯑꯃ ꯃꯅꯥꯏ ꯈꯔ ꯌꯥꯎꯕ ꯇꯥꯏ ꯑꯗꯨꯅ ꯍꯦꯃꯥꯁꯨ ꯉꯥꯏꯖꯩ ꯊꯕꯥ ꯊꯣꯏꯅꯨ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯐꯤꯁꯥ ꯁꯪꯗ ꯊꯤꯟꯕꯤꯕꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯥꯒꯤ ꯀꯥ ꯃꯆꯥꯗꯨꯗ ꯂꯩꯃꯥꯏ ꯊꯛꯇ ꯐꯝꯂꯤꯕ ꯐꯅ ꯀꯨꯏꯔꯦ ꯊꯕꯥꯅ ꯀꯧꯔꯦ ꯇꯣꯝꯕꯤ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯗꯣꯝꯗ ꯂꯩꯒꯦ ꯂꯥꯎꯅ ꯍꯦ ꯄꯥꯔꯤ ꯂꯨꯛꯇꯨ ꯊꯦꯡꯂꯞ ꯍꯥꯕꯅꯤ ꯉꯁꯤꯗꯤ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯏ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟ ꯃꯈꯨꯠ ꯁꯠ ꯍꯥꯝꯗꯣꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯑꯒ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ ꯃꯅꯥꯏ ꯅꯨꯕꯤ ꯑꯅꯤꯒ ꯂꯦꯞꯂꯝꯂꯤꯕ ꯃꯇꯩ ꯃꯗ ꯌꯦꯡ ꯏꯇꯩꯝꯇꯣꯟ ꯅꯅꯥꯎ ꯑꯣꯏꯅ ꯊꯤꯟꯖꯔꯨꯔꯒꯦ ꯑꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯕꯨꯔꯗꯣ ꯄꯥꯔꯤ ꯄꯤꯁꯛ ꯑꯍꯣꯏ ꯏꯇꯩꯝꯇꯣꯟ ꯋꯥꯔꯅꯤ ꯄꯣꯊꯥꯕꯤꯔꯨꯕ ꯐꯩ ꯐꯩ ꯅꯍꯥꯟꯈꯩꯗꯤ ꯀꯣꯛ ꯊꯤꯟꯕꯤ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯅꯪ ꯂꯩꯅ ꯂꯩꯅ ꯄꯪꯆꯦꯟ ꯆꯦꯟꯅꯍꯟꯕ ꯄꯥꯔꯤ ꯄꯤꯁꯛ ꯅꯪ ꯆꯩ ꯂꯩꯀꯣ ꯅꯅꯥꯎꯅ ꯁꯣꯏꯕꯅꯤ ꯏꯇꯩꯝꯇꯣꯟ ꯊꯕꯥ ꯆꯠꯈ꯭ꯔꯦ ꯍꯦꯃꯥ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯥꯍꯧꯏ ꯊꯣꯡꯖꯥꯎ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯇꯥꯍꯧꯕꯅꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ ꯀꯥ ꯃꯆꯥ ꯌꯧꯈꯤ ꯇꯥꯁꯤꯟꯗꯨꯅ ꯁꯨꯝ ꯐꯝꯃꯤ ꯀꯥꯆꯤꯜꯗꯨꯗ ꯇꯜꯂꯤꯗ ꯃꯥꯅ ꯊꯤꯟꯕꯤꯕꯒ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗꯦ ꯑꯉꯣꯝ ꯍꯤꯡꯆꯥꯕ ꯅꯍꯥꯟꯅꯦ ꯐꯤꯁꯥ ꯁꯪꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯔꯥꯡꯁꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯉꯁꯤ ꯑꯍꯦꯟꯕ ꯑꯃ ꯊꯤꯟꯕꯤꯔꯒꯦ ꯑꯩꯅ ꯑꯣꯏꯅꯒ ꯍꯥꯏꯕ ꯁꯥꯈꯤꯕ ꯍꯩꯅꯖꯗꯦꯅꯦ ꯍꯦꯃꯥ ꯁꯨꯝ ꯐꯝꯃꯤ ꯄꯥꯔꯤ ꯉꯥꯏꯒꯦ ꯍꯥꯏꯅ ꯉꯥꯏꯕꯅꯤ ꯑꯍꯥꯟꯕꯗ ꯃꯥꯡꯒꯣꯜꯗ ꯍꯦꯃꯥ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯏ ꯆꯥꯛꯁꯨ ꯃꯕꯨꯛ ꯊꯜꯂꯛꯇ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯑꯉꯣꯝ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ ꯁꯤꯖ ꯑꯃꯟꯕꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯔꯥ ꯍꯦꯜꯂꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯄꯨꯛ ꯊꯟꯗꯕꯕꯨ ꯑꯔꯨꯕ ꯋꯥꯔꯗꯣ ꯃꯌꯥꯏ ꯀꯥꯖꯥꯎꯗ ꯄꯥꯔꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯉꯥꯏꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯒꯣ ꯑꯗꯨꯒ ꯀꯥ ꯃꯆꯥꯒꯤ ꯊꯣꯡꯖꯤꯟ ꯌꯧꯁꯤꯟꯈꯤ ꯀꯌꯥ ꯑꯅꯝ ꯀꯟꯕꯤ ꯈꯨꯃꯟꯖꯅꯨꯅꯣ ꯌꯦꯡꯉꯨꯗꯅ ꯂꯥꯛꯑꯣꯗꯅ ꯍꯦꯃꯥ ꯀꯥ ꯃꯆꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯁꯤꯟ ꯍꯧꯔꯞ ꯀꯧꯔꯛꯄꯅꯤ ꯈꯨꯝꯂꯛꯇꯦ ꯐꯤ ꯁꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯉꯁꯤꯗꯤ ꯋꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯦꯃꯥ ꯃꯅꯨꯡꯗ ꯅꯣꯛꯅꯤꯡꯂꯨꯏ ꯑꯩꯗꯤ ꯋꯥꯕ ꯍꯩꯇꯦ ꯑꯉꯣꯝ ꯍꯤꯡꯆꯥꯕ ꯃꯇꯣꯝꯇ ꯈꯜꯂꯨꯏ ꯍꯟꯖꯤꯟꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯍꯦꯃꯥ ꯂꯥꯛꯑꯣꯅꯦ ꯇꯨꯝꯊꯔꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯔꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯁꯤꯔ ꯈꯜꯂꯤꯉꯩ ꯁꯃꯤꯜ ꯅꯥꯏꯍꯟꯗ ꯍꯦꯃꯥ ꯊꯣꯛꯈꯤ ꯃꯈꯨꯠꯇ ꯂꯦꯟꯇꯔꯟ ꯃꯆꯥ ꯑꯃ ꯐꯤꯔꯨꯞ ꯈꯨꯝꯕꯤ ꯑꯁꯦ ꯃꯥꯡꯂꯣꯝꯗ ꯒꯝ ꯒꯝ ꯆꯠꯂꯤ ꯐꯤꯗꯨꯕꯨ ꯐꯤꯁꯥ ꯁꯪꯗ ꯏꯪꯂꯣꯏꯗ꯭ꯔꯣ ꯏꯪꯊꯝꯊꯥ ꯌꯧꯔꯤ ꯈꯔ ꯊꯥꯕ ꯑꯃ ꯏꯜꯂꯨꯅꯦ ꯍꯦꯃꯥ ꯍꯦꯃꯥ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯄꯥꯔꯤꯅ ꯃꯩꯔꯥ ꯄꯥꯏ ꯃꯇꯨꯡꯗ ꯏꯟꯅꯩ ꯍꯥꯟꯅꯒꯨꯝ ꯍꯦꯃꯥꯒꯤ ꯇꯕꯥ ꯇꯕꯥꯕꯤ ꯃꯈꯣꯡ ꯈꯣꯡꯁꯥꯁꯤꯡ ꯈꯨꯖꯦꯡ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯂꯥꯞꯇꯛ ꯂꯥꯞꯇꯛꯅꯤ ꯆꯠꯃꯤꯟꯅꯔꯤꯕ ꯐꯤꯁꯥ ꯁꯪ ꯌꯧꯕꯒ ꯄꯥꯔꯤꯅ ꯇꯞꯅ ꯌꯦꯡꯉꯣꯏ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯇꯨꯝꯕ ꯐꯠꯇꯦ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯀꯦ ꯑꯩ ꯍꯦꯃꯥ ꯈꯨꯝꯂꯝꯗꯦ ꯏꯕꯦꯟ ꯁꯪꯂꯥꯛꯄꯤꯅ ꯊꯣꯛꯂꯛ ꯍꯦꯃꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ ꯍꯥꯏꯈꯤꯕ ꯇꯥꯍꯧꯏ ꯏꯕꯦꯟꯅ ꯍꯩꯃꯥ ꯏꯕꯦꯟꯒꯤ ꯈꯨꯃꯟꯆꯅꯨ ꯅꯁꯥꯁꯤꯗꯤ ꯂꯥꯏꯍꯧ ꯂꯩꯕ ꯃꯥꯜꯂꯤꯅꯦ
Brang brang saida. Karino, namit na ingangang, napira suchil. Ngamdrabadi, potharuni nangbo. Abo, nasukay sutaw zadi. Adubo musi takiba konjeldo, pangal yaudre, isisir, pari khangna, makhong thangdoklay. Magi phamjaw kada hippi, mana thangatuna, fisa khol tarui. Sum chikthaki, fisa khol na asum, mayik sengba helay. Malang na puduna, lamhenba magi napa anida. Fisa khol mayam laktagi, hemagi fisa khol na karamba. Ahanbada khandok paluram labaso, haujikti ningthau macha hai singba, angam ton sina phakre. Hema phi sari khang. Pari chathok lubagi warabaso, pothau kaubadi yadredo. Kharangana lenglakle, taram ui. Hanagum hemagi, phizang mapanda phamlere, khudada, sanglakpida yengduna hai. Iben, nasunupi se kharangana pujakige kungasidi. Phani, Iben gi pari pisat. Iben na phizang haidok changkiba, pari na mikup amadi uhawi. Pisa kol mathakta phamlibi, masam sambul wanglap chawna, chetna punsin. Makhong na sunakang, makhut ani na panggandem pai. Phanik phidol jingkhat secha, makhwangda khwangzet laksin, mangak lurap laikiba ado. Tungyanda phirup na khumsinba yaudabana, ngasi na mayek iseng na ujaba phangjabani. Tanaw wida, sisa aman bisi. Tungyan aduda ngawroidaba kana su leite, pari su tambani, ngawri brahmaso. Tai, ibengi khonjel. Nasasu ngamdana uine, lushilo ni ngasidi nganta tombi. Abo, sige khudap asidadi phangjakige nasu. Karino, nasado arumlai howrene. Niktum niklabo kaino. Sida ayingbada sum leiradine. Nang bungamdaba helani ne tombi. Abo, ay kaisu tawdeda. Ontho ida, warani ne nangbo. Wadi ay di abo. Pari phizang romda munna yenglui, karino khangde, akon bagi. Inthok pirabidugi, wadi ay di haiba wahayduna, masa taklamda. Angomba magi hakjang nungda, tingkhang oina yusin kragumna. Adok laina wade haydok pangamba ko. Phate. Ishuna narabadine, sagay maraybak pangloi ko, loisil. Nabungo angamto nasu, nang bungay se kuirene. Wahay duda, hemapi sabalibki, pari na asuk nga nalakani, mathazarude. Iyetli da hinchaba, sagadaw piyam siga. Nang haudrabadi, ay tani job tawba. Loisilaga, kwangchetagi inafi lawthok, makukupsinki. Iben, nasu mo. Hoy. Pothajaruro. Iben na puthok pirae, pari hemabu yeng. Mamit ngangi haibani. Adubu mamit ani, may thongdu ungamde. Phirup manungda, pari tap na haugalai. Iben, nasu khoy mo. Yawro. Iben ki pari pisak. Nanay nubi se, hakjang ngamdre ko. Hidak lang thak pizabi. Yam na ngamdana urene. Hemagi makhutagi lantern, pari na tap na lamtak lawki. Hema ikhang bagum, pari na manakta, aduk nak na liplakpa. Mamay sat layduna, mang thagatki. Pari, khara hena naksin na handakti. Masay ne, lindu achoba mathoe haibani ko. Yeng majadlo. Hema thanglamba khongthang tapthai, nak yet, phikhumbi mamaydo, layduna, lin yengliba. Pari na hanjina laknabi. Aduwaydani ko, yam chawi haine. Linduna chikladi, khudakta thawai thai hai. Hema, sikibanabu hena pharida khankrabra. Linduna chikjarasanu matagum, hanagum gam. Pari ngakjanana, matungda yengkhatli. Picture haibay wani. Makhong majani si, thokna yangida. Haurabna mukhaire. Phibu, kaya sabaloi ha? Hemana sukum khumdabaduda, khangingba ama pari na khangdre. Aduna, khumgadaba wahangoina hangatkre. Tukatjay, tahalakanu, jaybiki. Khonjeldo matang chada, taning luriba ko angomba. Phigi matang dudi, hema khonjeldo, piktru piksinna. Ama khagloi badangay jari. O, khangledo, pari na khangning libado. Makhol siri,
ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦꯗꯅ ꯄꯥꯔꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯍꯩꯁꯤꯡꯈ꯭ꯔꯕ ꯂꯪꯃꯥꯏ ꯃꯄꯥꯔꯤ ꯄꯤꯁꯛ ꯄꯥꯔꯤꯅꯤ ꯈꯪꯂꯣꯏꯅ ꯈꯪꯖꯅꯗꯕ ꯉꯝꯂꯛꯇ꯭ꯔꯒꯨꯝ ꯅꯨꯡꯇꯤꯒꯤ ꯍꯦꯃꯥ ꯀꯥ ꯃꯆꯥꯗ ꯐꯤ ꯑꯃꯇꯃꯛ ꯊꯥꯗꯨꯅ ꯇꯨꯝꯃꯤ ꯑꯗꯨꯒꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯛꯂꯤꯕꯅꯤ ꯏꯪꯕ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯉꯝꯗ꯭ꯔꯁꯤꯐꯥꯎ ꯃꯅꯨꯡ ꯀꯟꯗꯨꯅ ꯑꯩꯗꯤ ꯐꯤ ꯑꯃ ꯐꯥꯎ ꯄꯤꯌꯨ ꯍꯥꯏꯔꯣꯏꯅ ꯂꯩꯊꯣꯛꯏꯕ ꯀꯨꯏꯔꯒ ꯁꯤꯖ ꯑꯃꯟꯕꯤ ꯑꯁꯤ ꯃꯕꯨꯛ ꯂꯨꯁꯤꯟꯕ ꯍꯦꯜꯂꯛꯂꯒꯨꯝ ꯍꯦꯃꯥ ꯄꯥꯔꯤꯅ ꯂꯨꯛ ꯍꯥꯔꯝꯕꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯆꯥꯛꯈꯨꯝ ꯋꯥꯏ ꯇꯩꯊꯣꯛꯆꯩ ꯉꯁꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯗꯧ ꯊꯕꯛꯅꯤ ꯍꯤꯡꯆꯥꯕꯁꯤꯅ ꯊꯦꯡꯅ ꯐꯥꯎ ꯂꯨꯛ ꯍꯥꯗ ꯂꯩꯈꯤꯕꯩꯅꯤ ꯄꯥꯔꯤ ꯇꯨꯕꯠ ꯃꯆꯠꯂꯤ ꯉꯁꯤꯗꯤ ꯉꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯈꯨꯝ ꯊꯣꯡꯖꯤꯟꯗꯒꯤꯁꯨ ꯍꯥꯏꯔꯝꯃꯤ ꯏꯪꯂꯗꯤꯅꯦ ꯐꯨꯅꯥꯛ ꯃꯌꯥꯗꯨꯗ ꯂꯩꯒꯦꯁꯨ ꯅꯪ ꯂꯩꯖꯧ ꯍꯦꯃꯥ ꯈꯨꯝꯂꯛꯇꯦ ꯍꯥꯏꯔꯕꯅꯤꯅ ꯃꯩ ꯃꯅꯥꯛꯇ ꯑꯃꯟꯕꯤꯗꯨ ꯂꯩꯖꯔꯅꯤ ꯈꯟꯗꯣꯛꯂꯨꯔꯦ ꯑꯍꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯔꯦ ꯍꯦꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯐꯨꯡꯒꯥ ꯃꯩ ꯃꯨꯠꯂꯝꯂꯦ ꯄꯥꯔꯤ ꯍꯦꯔꯥ ꯑꯉꯥꯡ ꯑꯩꯅ ꯎꯗꯈꯩ ꯍꯟꯕꯤ ꯅꯪꯅ ꯅꯥꯕ ꯍꯦꯟꯖꯤꯟꯅꯕ ꯑꯉꯣꯝ ꯆꯦꯟꯊꯍꯟꯕ ꯑꯩꯕꯨ ꯄꯨꯝꯅꯃꯛꯅ ꯉꯥꯡ ꯆꯩꯍꯟꯕ ꯀꯩꯗꯧꯅ ꯑꯁꯨꯛ ꯅꯤꯡꯂꯤꯕ ꯐꯩꯖꯣꯝ ꯀꯟꯗꯨꯅ ꯁꯥꯎꯅ ꯂꯥꯛꯂꯦ ꯀꯥ ꯃꯆꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯑꯏꯪ ꯑꯁꯥꯒ ꯈꯪꯖꯗꯕꯤ ꯂꯥꯏꯅꯨꯕꯤꯔꯣ ꯅꯪꯕꯨ ꯍꯦꯃꯥ ꯍꯦꯃꯥ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯅꯤꯡꯊꯝ ꯆꯟꯖꯥ ꯄꯪꯂꯩ ꯂꯩꯖꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯍꯥꯟꯕ ꯅꯍꯣꯏꯅ ꯎꯕꯅꯤ ꯑꯁꯨꯝꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯈꯤꯕ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ ꯅꯣꯏ ꯑꯉꯣꯝꯁꯤꯗ ꯍꯦꯛ ꯊꯨꯡꯂꯛꯄꯗꯒꯤ ꯃꯇꯣꯝꯇꯅ ꯃꯔꯥꯏ ꯐꯖꯈꯤꯅꯤ ꯈꯟꯗꯣꯛꯂꯤꯕꯅꯤ ꯍꯥꯟꯅꯒꯨꯝꯅ ꯍꯧꯔꯞꯅ ꯏꯟꯊꯝ ꯆꯟꯗꯨꯅ ꯅꯤꯛꯇꯨꯅ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯍꯟꯖꯤꯟꯒ ꯂꯥꯎꯖꯕ ꯁꯥꯏ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯋꯥꯕꯅ ꯁꯤꯔꯦ ꯄꯣꯊꯥꯖꯔꯒꯦ ꯈꯟꯖꯕ ꯀꯥꯟꯁꯤꯗ ꯍꯤꯡꯆꯥꯕꯁꯦ ꯃꯔꯣꯜ ꯂꯣꯜꯂꯤꯕ ꯆꯥꯛ ꯃꯕꯨꯛ ꯊꯟꯗ꯭ꯔꯕ꯭ꯔꯥ ꯈꯟꯖ ꯍꯦꯃꯥ ꯍꯧꯒꯠꯂꯛꯏ ꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯍꯩ ꯂꯥꯏꯅꯨꯕꯤ ꯑꯏꯪꯕ ꯈꯪꯗꯕꯤ ꯇꯞꯅ ꯍꯪꯒꯠꯆꯩ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯇꯕꯤ ꯍꯦꯃꯥꯗꯤ ꯀꯔꯤ ꯇꯥꯛꯄꯤꯕꯅꯣ ꯐꯩꯖꯨꯞ ꯂꯧꯖꯔꯨ ꯂꯥꯎ ꯌꯥꯖꯔꯅꯤ ꯑꯩꯗꯤ ꯑꯉꯣꯝ ꯑꯩꯅ ꯌꯥꯗꯦ ꯍꯩ ꯂꯥꯎ ꯊꯨꯔꯣꯅꯦ ꯍꯦꯃꯥ ꯍꯦꯃꯥ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯛ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯞꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯩꯔꯥꯒꯤ ꯃꯉꯥꯜꯗꯨꯅ ꯂꯝꯌꯥꯏꯗꯨ ꯏꯉꯥꯟ ꯉꯥꯜꯂꯤꯕ ꯄꯥꯔꯤꯒꯤ ꯇꯨꯡ ꯏꯅꯖꯩ ꯄꯥꯔꯤꯅ ꯎꯄꯨ ꯍꯥꯡꯗꯣꯛꯂꯒ ꯊꯝ ꯑꯄꯥꯝꯕꯈꯩ ꯂꯣꯏꯅ ꯄꯨꯖꯈꯣꯁꯦꯅꯦ ꯍꯦꯃꯥ ꯐꯤ ꯑꯃꯈꯛ ꯃꯄꯣꯠ ꯅꯠꯇ꯭ꯔꯒꯨꯝ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯂꯧꯊꯣꯛꯂꯒ ꯆꯠꯈꯤ ꯁꯦꯅꯦ ꯄꯥꯔꯤ ꯃꯇꯧꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯐꯤꯖꯥꯎ ꯈꯔ ꯄꯨꯂꯞ ꯂꯧꯊꯥ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯏ ꯍꯦꯃꯥ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯤꯗꯨ ꯀꯣꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯤꯖꯤ ꯄꯥꯏ ꯃꯃꯥꯏ ꯂꯣꯠꯂꯤ ꯌꯥꯖꯔꯅꯤ ꯑꯁꯤꯅ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ ꯀꯥ ꯃꯆꯥꯗꯨꯔꯣꯝꯗ ꯆꯪꯈꯤ ꯐꯝ ꯃꯆꯥ ꯑꯃ ꯃꯤꯀꯨꯞꯇ ꯃꯈꯨꯠꯃꯛꯅ ꯁꯦꯝ ꯁꯥꯈꯤ ꯃꯨꯔꯨꯝ ꯃꯤꯄꯤꯛꯅꯤꯅ ꯁꯤꯗ ꯆꯟꯅꯤꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯉꯣꯝ ꯂꯩꯃ ꯅꯤꯡꯊꯧ ꯃꯃꯧꯅꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯍꯤꯞꯄ ꯌꯥꯋꯣꯟꯕ ꯐꯃꯨꯡꯗ ꯑꯣꯏꯅ ꯍꯤꯞꯆꯔꯒꯦꯔ ꯍꯦꯃꯥꯅ ꯅꯠꯇ꯭ꯔꯒ ꯀꯥꯒꯤ ꯅꯪꯒꯤ ꯀꯥꯆꯤꯜꯗꯨꯗ ꯑꯣꯏꯅ ꯍꯦꯃꯥ ꯂꯥꯞꯇꯛ ꯀꯥ ꯃꯄꯥꯟꯗꯒꯤ ꯊꯣꯛꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯕꯨꯔꯥ ꯄꯥꯔꯤ ꯉꯛꯂꯞꯅ ꯍꯪꯉꯛꯄꯅꯤ ꯍꯦꯃꯥꯅ ꯑꯍꯣꯏ ꯄꯥꯔꯤ ꯊꯣꯛꯈꯤ ꯍꯦꯃꯥ ꯃꯅꯨꯡꯗ ꯆꯪꯈꯤ ꯊꯣꯡꯅ ꯉꯥꯁꯤꯟꯈꯤ ꯄꯥꯛ ꯍꯦꯛ ꯆꯠꯈꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯍꯣꯕ ꯃꯔꯨꯝꯗꯒꯤ ꯍꯨꯔꯥꯟꯕꯒꯨꯝ ꯌꯦꯡꯂꯦ ꯃꯇꯨꯗꯨꯗ ꯃꯤꯇꯨꯒꯨꯝ ꯂꯣꯏꯅꯕꯤꯔꯤ ꯑꯣꯟꯊꯣꯛꯏꯗ ꯑꯉꯣꯝꯕ ꯅꯪꯕꯣ ꯎꯏ ꯃꯨꯁꯤ ꯍꯦꯃꯥ ꯍꯤꯞꯇꯦ ꯊꯥꯔꯝꯕ ꯐꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯦꯡꯕꯗꯤ ꯀꯨꯏꯅ ꯌꯦꯡꯈꯤ ꯐꯝ ꯁꯦꯝꯕꯤꯔꯝꯕꯗꯨꯔꯣꯝꯗ ꯄꯥꯔꯤꯅ ꯃꯇꯨꯡꯔꯣꯝꯗꯒꯤ ꯎꯕꯅꯤ ꯀꯔꯤꯅꯣ ꯀꯣꯛ ꯍꯤꯞꯇꯦꯅꯦ ꯑꯅꯥꯕꯤꯁꯦ ꯍꯦꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯎꯄꯨꯗꯒꯤ ꯄꯤꯔꯛꯈꯤꯕ ꯐꯤ ꯃꯆꯥꯗꯨꯗ ꯃꯨꯟꯅ ꯃꯃꯥꯏ ꯅꯣꯟꯊ ꯌꯦꯡꯈꯤꯕ ꯃꯥꯜꯂꯤ ꯇꯨꯃꯤꯟ ꯐꯤꯗꯨꯅ ꯃꯁꯥꯗ ꯏꯟꯁꯤꯟꯖ ꯐꯝ ꯊꯥꯔꯝꯕꯗꯨꯒ ꯃꯥꯌꯣꯛꯅꯕ ꯀꯥꯆꯤꯜꯗ ꯂꯩꯃꯥꯏ ꯊꯛꯇ ꯐꯝꯗꯨꯅ ꯂꯩꯈꯤ ꯄꯥꯔꯤ ꯁꯨꯝ ꯌꯦꯡꯂꯦ ꯐꯅ ꯀꯨꯏꯁꯤꯟꯈꯤ ꯀꯥꯗꯨꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯃꯆꯥꯒꯤ ꯃꯩꯔꯤꯗꯤ ꯂꯣꯏꯍꯟꯅꯤꯡꯈꯤꯗꯦꯀꯣ ꯑꯗꯨꯕꯨ ꯐꯨꯠ ꯃꯨꯠ ꯄꯨꯡꯃꯝ ꯃꯝꯈꯤꯕ ꯍꯦꯃꯥꯒꯤ ꯃꯁꯤꯡ ꯃꯔꯥꯡ ꯃꯃꯤꯗꯣ ꯎꯍꯟꯈꯤꯗ꯭ꯔꯦ ꯄꯥꯔꯤꯗꯤ ꯁꯨꯝ ꯂꯦꯞꯂꯤ ꯑꯔꯥꯞꯄꯗ ꯍꯨꯏ ꯂꯝꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯇꯦꯡꯊꯥꯔꯛꯂꯤꯕ ꯄꯥꯔꯤ ꯇꯥꯏ ꯃꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯤ ꯇꯨꯝꯅꯤꯡꯗ꯭ꯔ ꯇꯣꯛꯆꯧ ꯑꯩꯅ ꯁꯦꯝꯕ ꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯁꯣꯛꯇꯕ ꯁꯥꯏ ꯅꯥꯅꯤꯡꯉꯒ ꯅꯇꯣꯝꯇ ꯅꯥꯖꯧ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯊꯕꯛ ꯀꯟꯃꯟꯈ꯭ꯔꯦ ꯐꯅ ꯑꯗꯨꯝ ꯐꯩꯗ ꯄꯣꯊꯥꯖꯅꯕ ꯅꯥꯖꯔꯒꯅ ꯅꯥꯔꯕꯗꯤ ꯐꯤ ꯁꯥꯕꯁꯨ ꯆꯠꯂꯣꯏ
ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯨ ꯂꯦꯞꯄꯅꯤꯀꯣ ꯀꯗꯣꯝꯗꯒꯤ ꯍꯦꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕ ꯑꯉꯣꯝꯕ ꯃꯥꯒꯤ ꯑꯐꯩꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯥꯡꯗꯣꯛꯂꯨꯕ ꯃꯈꯣꯡ ꯐꯥꯈ꯭ꯔꯦ ꯄ꯭ꯔꯤꯊꯤ ꯏꯃꯥꯅ ꯐꯥꯕ ꯅꯠꯇꯦꯗꯣ ꯁꯤꯖ ꯑꯃꯟꯕꯤꯅ ꯐꯥꯕꯅꯤ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯇꯥꯔꯣꯏ ꯍꯦꯃꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯄꯥꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯃꯤꯀꯞ ꯈꯣꯜꯂꯛꯇ ꯃꯆꯤꯜ ꯃꯦꯟꯁꯤꯟꯖ ꯃꯁꯥ ꯐꯨꯡꯒꯠꯇꯨꯅ ꯁꯣꯔ ꯋꯥꯅ ꯋꯥꯅ ꯍꯣꯟꯖꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯡꯉꯝꯗ ꯈꯥꯡꯉꯝꯗ ꯍꯦꯃꯥꯗꯨ ꯍꯟꯖꯤꯟꯅ ꯀꯞꯂꯛꯏ ꯋꯥꯍꯩ ꯑꯃꯠꯇꯃꯛ ꯍꯥꯏꯖꯩ ꯃꯤꯀꯞ ꯈꯣꯜꯂꯛꯇ ꯏꯃꯥ 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 ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕ ꯑꯉꯣꯝꯆꯥ ꯃꯥꯒꯤ ꯎꯟꯁꯥꯗ ꯌꯨꯁꯤꯟꯈꯤꯕ ꯇꯤꯡꯈꯪ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯈ꯭ꯔꯒꯨꯝ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯊꯦꯝꯂꯨꯒꯕ